Ngasigi special program amaga loinana pau khara update tawjere traffic signal light houseboat lana mislet tawroidabane malimgi oina ahung balakpagi matung ina state asidasu traffic signal site install tawrabasu hausuk phawba system leina chalaibak ngamdaba asimak yamna ikai ningai ne mamang sarkar gi matamda Imphal city manungda traffic signal light install tawbagi thabakta Asogba senja tumja chathaki aibagi wathok lakibadu haujik leiriba sarkar sigi matamda inquiry committee semduna thijinduna masiki fact finding report adu submit tawkhrabasu action amata lawba ngamdriba asimakchu manungda kari leibagi aibadu miyamda mayek sengna khangan pham thoge traffic signal light ki wathok asi leina masigi function aukhrabasu nongma chupna system laina function tawba udre pung khara ningthina function tawramlaga atei matamdana traffic na Hanadaki Sataduna Lagrebe system Aduda Adumak Janare Function Towering Manundasu Gari Tadok Tazin Tobagi Countdown Gimasing Uliba Digital Display Adu Yadaba Yawana Gari Tauriba Musing Dasu Hena Kudong Chadaba Mayonare Traffic Signal Lightning Tina Salai River Asik Matanga Chap Java Pibam Adu Marilinaba Department Gamekadagi Mayak Shengna House the Tampam Toge Traffic Watokasi Housing Chatriba Assembly House the Opposition Makadaki issue Ama Pukadak Labana Masida Department Makadaki Sarkar Ija Chokpa Tare Iduna Houseboat Land Ramjing Batori Dabane Kari Maramgi Punkun Marich na traffic signal light system as Sarabangam Rebano Kari Toraga Japjana function Toba Yagadagi Hypedu House the Mayak Tamba Jange Basical Winna traffic signal light installed Tobada Lake River scandal Aduki Matang the Sukari Karampatangak the Lady Bagi Hypedo House the Mayak Shengna Marilinaba Minister Makadaki Tamduna Miam the Kangan Pam Toge Traffic signal light asi Imphal khak to the installed Tobagi Matakta district headquarters in the Suningtina installed Tobagi Tangai Fadabadu Lady Traffic system Yam Chumna Chalainaba Hunabada traffic signal light asisu Yamar Uiba Oiribane Center the Hojik Ladiba NDA Sarkar Asibu Luchingliba Prime Minister Narendra Modi na Digital India ki Manglat Amba Sagilabido State Asita Salariba BJP na Losing Basarkar Asina Sutabak the Ontoknaba Honaba Jome Lairiba traffic signal lighting assist system laina function Tahunab Honaba Sange Karigumba Lairiba system Asinintina function Tawangam Daba Weragan Nauna installed Tawamatai Masigaluina na traffic signal light installed Tawagi Namada Sarkar ki Asoba Senpam Ayat Liba General Musing Adu Ain ki Tongda Matik Java Dandi Pifam Toge Masida Chakmai Yangadona Tabak Tawat Jumloy Baragasida Mitsing Nasing Drabadi Wadore Masanupi Pokchabi Mama Mapa Masanupi Kidama Kagi Matik Wazaba Hairudana Loibanide Hairudana Loibanate Chauba Mapung Paraklaba Toydog Hindong na section Nabakitangai Fadaba Ibadu Werabane Matam Sigi mobile phone si kana gamba khara di jumlep chara tamlakhiba yauriba potne konjel ta nungsi wari sabada sabi chanu nimak mantra na sumlaba miyugum oinaribane kana na kari karam toba kalai da leipa mayimaki palabra mamut tana tangai mak fadana thijenabagi mathau oirabane masi na tabada thajaba thamlaba thogaidaba thodok mayam ama atat akham leitana thorak libasine lamdam aduda lebak aduda nupi oibising ikai khomnabagi thakasi Iwat watuna lairaba afaba wernabagi maramdi lairoidabane singtha bayaraba maming chalaba kyana nupi oibisingbo imani khallu magoibo asuki matik ikai khumnabagi dabane phajakraba oisingsi ngasi phawpa ngana chatpa misu yaudaba leidabanate makhoi singduki manungta nupi oibisingchu mamagumna manaba khakta khandhaningai leiroi ingai ikai khumnaba mangallaga pangjarbi kari su khangjatrabi nupi oibi kyabo saram chat chataba matungda nungsi haitana hatokpiba loinana nauribi angangba moithem tawduna masibu miyoiba amoina tawdaba yadraba oigadoribara khandaruba tawdana singamdana minungsi machet amata yaudna oijaba kharagademak hatokpiba mamaida kari oirakpa khandarudabana thawna leiba leinangambane madu macha leiraba nupa oiriba mahakna moithem tawduna soidana logani nang oi soidana luhongani thajaba yaba thajalaga namdana Punamak Mamida Karini Haidore Afavagi Mota Patabaki Nungsi Haidabagi Minungsi Yaudabaki Masisu Mioiba Amada Togdaba Sohab Yadrabra Haibadura Tokrabakagi Wari Taruraga Penza Dabadaki Nungsibagi Itil Lamalakpa Masidani Mama Mapa Mabung Mopa Oibasina Penza Daba Haibadun Oirabane Nupi Oibising Ijatpa Ikai Kumnaba Mangan Nabadat Nauna Lairiba Masa Matantaki Oinamadum Tona Lairiba Adugumba
Miyoidu afa apun warba wel chatraklaba matunda waroisin lauthokpagi dandidi matung manau yadi ko khangnabagidama kaisum sangda lahin gadabagi saruk masina afaba soidan oigani habigi thajaba miyoi khudingda leiribane chaukhulaba atop lebaksingda pinariba dandi karina oire punamakna khangnaraba ngaktani masidi hairudrabasu mayarabane taibang panbasida siningba kanasu yawganate masa matanta Atmagat tawdula sijari pamakoising munna khalurabadi mama mapa mari mata machin manau singpu lagnage aiduna poglak pamasa singne masida kana amata nateda haroidabane nisala lodba nupi oibising bu ijat khongaunaba saram chatki lichat chatpa makoising se miyam gi marakta lahin kadabgi saruk akpa serak phangan basina miyoiba khudingi khwaidagi penba oirabane khangna una keku lotpidawna matam khara jenda leiramlaga masi auba mina haibangam dabagi wane penjadabagi hairobadi loirabane thauna phariba mahak adugi masal mase leitabra makoi gida thoklaba nungaiba haibadu oigadra khunai sida dandi bukiba miyoisi yauroktrabra karino ama tawrabane matamamada khulgi laikai gu oiba umanglai haraupada laibaula thabada lai lamlan khraba ashi ana thoktangai leiroi haibagi thajaba leramba punamak thajaba adu hojikpu leiri haiba yaba nate Thajadaba thawoidaba nokrem haikem laba migi masingna leijabi thadana engalakpasida ahakpu oina sikhi khara palanbagi jak laubo ohendabada kanglam chendula leidore sibagi dandidagi henpa charakti khwaidagi phatabani haiba tawbagi bodi charak sinadi aki akhang leitabana matung tana taw roidoribane ijat mangalaba matungda hatokpiba masiga loinana mihat paduna chendoribasibu kadaidagi no kadawe phawano soidana phagadoribani phabo pharaba dandidi soidana phangdringai leiroi nama soiraba nupi oibisingbu oida padaba ngangduna thajarlaba nupi oibigi ijat khongauna biramlaga tahidaba paune pau tariba eikhoina asuk nungaitaba phawriba sidi mama mapa masin manau singthi kari oiramgane huranba mapureiba leibi nupi dana taba lichat chat pamigi jumda kainaba jadu nungdu tawduna thugainaba honaba punamak mi ama oinaba tawdaba yadaba thabakti amata natabane tawbatubo achumbadu tawgadabane masiga loinana karigumba matamdasu aranba tawbada khangna una yawdoribane niyam chumna hingba masigi nuai ba atei amaleramgadaba mandrabane khudakta adumak phal phanglagadaba hausiki mirol sida panayamna aithoi singthoirabasu mi udare khanduna ke kulotuna leirabasu numit amada soidana khangtaringai leiroi matamaduda kari nungino khalakpa chenduna hingkadaba yaroi matamna leiringeda tawba yadaba thabak anisubu choi chang olaba matungda tawridaba thabaktuna lamna inthoktuna thamkhraga mitchina phawba yengludaba masidaki henba atei leitrabane saying ahing chabagi licha sajatpo thawai hakchang jawna thabak oina puthokliba nongmadi soidana kaisum sangda yarekpa soidrabane machanupa pokle nisa chagadra ningjing mangjingba machanupi pokle tawnariba tahidaba hoidaba mayamsina karino tawgadoribasibo haifam khangtana kayam kuina khangduna leidore dakalamaromda amju amadi EGM gi apunba Meefam gi warepsing ngasi February gi tang 19 Thursday 2021 gi nongthil pung ani taba matamda amju amadi EGM gi apunba Meefam amana makha gi warepsing asi amato oina laure ahanba resolution hokiba February 19 da poknapam amade People's Chronicles the bomb thamlamba adura chenaba loop aduna thawdok asigi matangda sengdok piragu haina amju amadi EGM anina pung nipunipan gi matam piraba phawda sengdok piraktaba laibak thibani loinana makha tana condemn tawe anisuba warep thawdok asigi matangda hauju phawba loop amada na makhoina tawki abigi wafam amata laktabana poknapam Daily People's Chronicle amade paumi singda isana tawriba thabak asida asoiba aranba amata yawkhide haina laujaraga pausegi thabak hayengdagi hauba haina warep laure ahumsaba waripta UNLF ki maikaidagi ngarang February tang 18 2023 tongan ba miyoi singki khoyek piduna tongan ba miyoi singna khudek piduna press ta pirak paserol asigi matangda ngasigi Meefamna kupna khandaraba tungda haukiba November gi tang kunga manga sok lising ani kunda amju amadi EGM gi emergency Meefam ama laukiba warep UNLF ki manungda chayenaba phibam leibana thawdok wathokta yumpham oiba paw natana chayenaba pawsing nakal animaki oiba laikai
ꯂꯩꯈꯥꯏ ꯇꯥꯟꯅꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯣꯡꯗꯕ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯔꯤꯐꯥꯔꯝ ꯇꯧꯕ ꯍꯥꯏꯕ ꯂꯦꯞꯅꯔꯦ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯗꯥꯡ ꯑꯝꯖꯨ ꯑꯃꯗꯤ EGMꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯗ ꯂꯧꯍꯟꯅꯕ ꯁꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯝꯖꯨ ꯑꯃꯗꯤ EGM ꯑꯅꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕ ꯂꯥꯛꯂꯕꯗꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯇꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯈꯟꯅꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯂꯥꯏꯛ ꯑꯦꯟड ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ